Myanmar military junta ga KNAB amadi KNLA PDF ka ngasisu makhatana kanna khut thoknari hairi. India ga songna kiba landa Pakistan lan mi 13 siki 65 soki. Pakistan amasung India gi marakta sauna ungkhana duna khut thokna kibada Pakistan gi lan mi 13 siki baga loinana 65 na asopan nangki haina Pakistan lan mi gi maikede gi fongdong naragli. Tha sigi taruk amasung teret ki lona ba hingda India na Pakistan gi matakta landa chatha kibada misam nimpu siki baga loinana miyoi chama kun mathoi chu asopan nangki. India na mamang thagi kunithoi da thokiba Pahalgam terror attack ki paukhumda Operation Sindur gi makhada me tareta terrorist singi mathakta landa sathaki. India na satharakiba attack adugi paukumoina Pakistan na su tha sigi mapan amasung tara dagi India gi military base singda landa satharaki. India na Pakistan gi mathakta landa sathaba aduda mama lebak ngak thoknaba hotnabada lebak adugi thauna faraba lanmi 13 sikibaga loinana 65 na aso open nangkiban hairi. Haujik aikoina tariba separate administration che haujik phangdrasu nomadi soidna phangkini adubu haujik mitaiga adum pulaga chaminaba thakminaba darka tai aduga sarkar anoba semba loiraga separate administration soidna phangakini haina kuki gi leader Paojakhul Guite no phongdoragli. Covid ki waraba matamda pham thadoktuna chen ki bamina ngangba wa kanana thajagane haina kebina phongdoragli. Waraba matamda fangi khalaga songthok chongsin tawduna Nauriya pakhang lakpa kendra gi praja singbu mapu pandapa kendra ama oina leihan biram laba matungda ngasi anoba development kaya pinaba hotnaringaida kendra sege hanagi MLA na policies ke khudong chaba lauraga ngangliba oidaba wa kaya Nauriya pakhang lakpa kendra gi praja kanana thada bigadawribano haina kendra sege MLA SKB na hanglagli. Nauriya pakhang lakpa kendra da hanagi ariba matamgi oigadaba kharana nganglaga praja singi hak lawgani haiba adu matam asida chanadraba wakhalon amani atenba matam asida kendra sigi praja singi apama thaba kaya mai bagna chathaba haurakle kendra si phauduna cheliba waisel maril asi thamari changna mesin kaya thadaduna semlakiba asina ngasidi waisel maril gi phibam hanadagi fagat hanma ngamle. Haudik paliba sarkar asigi pandam ama oidiba yumthong khudingda aruba ising pithangnaba kendra sigi yumthong kaya ising chang naina phanganba ngamle makhata nasu wadhauriba mafamsing atubada phanganaba honari. Education gi lamdasu college fagadhansi mission gi sarukam oina Imphal College ta construction program Malom Mega High School bu residential school onthokuna afaba makhal gi education fangali masidana tana kendra sigi school kaya gi awatpa infrastructure sing asi ex MLA na vote ki wakhal khaktak khanbagi mahut hariba thabak thoram sing asi yenghaningi local area development fund gi makhada kendra sigi senga sagali basi ex MLA na thungna chatlaba matamda uba phangbigani. Kendra si da paikhalaki ba saukha tharangi program kayagi listing adu miyamda khanganbagi khudong chaba loidana telaba matam asigi manungda piragani. Asidana dana polling station suna paikhat kadaba thabak tharam kayagi matangda sumakhata na paikhanaba honari haina Nauriya pakhang lakba kendra gi MLA Sagol Tem KB Debina thadorpa chirol amana phongdoragli. Delhi da naga nupi ama magi boyfriend na tamthina phubiramba adu leikhidra hairi. Bharat Mata ki jai haiba kholauna mission amasung mafam khuding nilankre. Slogan oriba Bharat Mata ki jai na Indian Armed Forces na chathakiba mission khuding amadi field khudingmakta nilankre haina ngasi Prime Minister Narendra Modi na Punjab ki Jalandhar da leiba Adampur Air Base da Armed Forces pu thagatpagi thoram amada phongdokre. Leibak asigi lanmi khudingmakki wakal Bharat Mata ki jai haiba slogan atina leibak asimakta da makoina makhoigi punsi kathoknabagi damak sem saduna leihalibani. Slogan asimak lanpam asida mission khudingmakta saruk yariba lanmi singi wakal da adum nilhanduna leiki lanmi sing khakta natana leibak asida leiriba leibak asimakta da karigumba kharadi tawningba khudingmakki amata oiba kholauni. Modi na makha taraduna India gi lanmi amana Bharat Mata ki jai haiba wahai asi hek phongdokpaga yengnaba singi maklak thakthak niki India gi defense force na anoba puwari ama iduna leibak asida leiriba masing yamlaba miyoi kaya bu saukthokchaba phawhali. Leibak asigi drone singna yengnabagi lanban thukaiba leibak asigi missile singna yengnabagi target ta ahoba makolga loinana palhanba ngamkiba asina yengnaba singda jai Bharat Mata haiba kholawasi manakongda amuk hana tahanba ngamki. Pakistan da lariba terrorist camp amadi makhoigi air base sing thukaikiba khaktanate makhoina pongjaramba wakhal kaya adubusu namthekpa ngamki. Ngasi Modi na Jalandhar gi Adampur Air Base ta India amasung Pakistan ani gi marakta ceasefire tawnarba matung wafam kaya phongdokkiba asi
ngasina ahanbani loinana mafam aduda leiriba Air Force ki personnel ting aduna mafam adugi akupasing paudamki. Hanagi Minister Y. Khemchan MLA na Indian Pakistan gi landa lekhidraba Deepak Singha khamgi yumda chatuna imung manunggi awabada saru yakre. Dukan ama maina tumna chakre ngasi nongalamdai pung ama rom tarakpa aduwaida Imphal East District ki Andro Khunau Lekai da leiba grocery dukan ama khanghaudana haurakpa maina tumna chakre hairi. Maina tumna chakraba dukan adu Andro Khunau Lekai dagi Leisungbam Leisemba chahi nimpu apokpa Leisungbam ibungo kawi hairi. Khanghaudana haurakkiba mai adu short circuit dagi haurakkiba oiramba yai haina thajanari. Thaudok aduda lupa lakh homphudagi na humdra phawbagi oigadaba mal chang maina tumna chakre. Thangnana lairiba dukan amaso mai wailaktuna khara makhaidi chakre adubu Manipur Fire Service ki team laktuna thangnaba dukan adu ka hena mang takadabadagi kanba ngamhaure hairi. Rims Girls Hostel da Meghalaya dagi nurse tamduna leibi maheroi nupi masa ama thauri yalaga siramne hairi.